Manipur Top Channel dagi maru oiba paw khatang amuk hanamuk update pijage. COVID positive oiba taret Manipur changlakrai. Delhi gi Bentelman Hospital da thabuk toba Manipur dagi nurse nupi taret COVID-19 positive oire hairiba mioi singa si yauna makoi ga hostel da laiminaba mioi manga ga loina punna Delhi dagi bus ama sum Innova car ama da Manipur da thokrai. Makoi singa duna Manipur de hek thunglabaga sarkar gi maikai dagi section thorang sing lokhat piu haina Delhi da leba Manipuri singi maikai dagi phungdorakli. Press na phangba pawdadi COVID-19 positive oibadagi tholakhiba nurse taret adugi manungda mamangda Manipur da thokani haina tawrambadagi private hospital amada test tawrubada COVID-19 positive oide haina confirm tawkiba nurse ahum adu yawi hairi atopa maruiba pawamas namu guidelines sing ngakna satrai Bangalore dagi jiribam tana ahanba phase ki journey da yawkiba singi marakta government na thamkiba instruction amadi guideline ki wangmada niti niyam ngakna sattaba train dagi kumthaduna station kya da photo amasum video namlaga thakatpa kya thengnare maramaduna COVID-19 pandemic asidagi ngakthoknaba sarkar na hotnariba khongthang kya asi aremada tahalle haina Bangalore Manipur Student Association gi cherol amana hairi cherol asina makhatana hairi bana kariguma association asina hairi bo wafam asida indaba thoklabadi association asina lokholakpa mathau tabe action singda masana daita pugadabane rule gi wangbada satliba bogi adu jaribamda detain tawhanba amasum bogi aduda tongliba sing adu Bangalore da train da yohon khiba haiba o khongthang sing asi lokholakpa ye haina su phungdurakli